पाउचेद युम्फम ओइबा मर ओइबा पाउ खरा अपडेट तौजरी ऑर्डर हंदोक्त्रबदी अकनब खोंजंग संगसेलकपा याय ngasi MSF Jiribam District Office da KSO amasong MS na oja watpa ki matang da permission ona kre permission ona ba aduda MSF Jiribam District Committee ke President Razim na hai ke bada oja watpa ki patang asi lengak ta kayara kana wagat khrabane Boro Bekra Higher Secondary School ki botany ki oja ani amade Jiribam Higher Secondary School ki chemistry ki oja amatharak pa se aben mapogi adu Boro Bekra Higher Secondary School ki geography ki oja laitaba amade Jiribam Higher Secondary School ki mathematics ki oja laitaba galoinana geography ki oja amakak leiramba adu su transfer tawkhraga ngasi phawba mo thabiraktre mangna hai oja wali basing asigi matang mari leinaba sing da hai khrabaso ngasi phawba mo tharaktre hiram basigi matang da director education s unaruba su oja transfer tawba ki detail pebirago harakhe education s ki commissioner unagi aiduna ngaiba matam da Jiribam dagi lakpa mairoi singde unaroi harakhiba si Jiribam district asi imphal dagi lapna lei aiduna thawaida maungne Masih matung de opening de hariba oja sing asi tharak trip phawba Jiribam da leiriba nga ke school sing amade ZEO officing hangan batara badi phatanung da thorak pada masa masana daita pogoda bani awat po oja sing benini ki mrung da tharak trabade KSO amasung MSF na akan ba khongjang sangsena da basem saba loire aike atopa pau amadana Odisha da angang sing da COVID-19 case handokba hengalakle COVID positive oiba mi ki masing thang janamit da satuk marfuga mathoi da hantarak labasu Odisha da angang singge marakta hongna COVID-19 positive oiba ki sang de hengalakle State Health Department ki matugina ahu ki bairai meta state asigi sanipani fuga mapan positive oike masigi manung da angang chama ka tarani pan chautra positive oiba ki sang chada taraga tare dasmik ahum ani angang na oire percentage asi thangna ba bet sagol sen bet na chada taramari dasmik tarakom to oike Odisha ki ona hojik phobu da mute lakh tara hian kre state asida COVID na si khibana lising ni pan sum na ni pu yaw ba loina active case lising tare chama ka marfu ka taruk leire amram da India ki ona hauki bapung kunmari estambi lising ni pu ki marak to oiduna agas kuntra ga matoida positive case lising kuntra ga matoi lalam da badu lising ni pu ki matak case hengkat panabit mari ni sure pung kunmari da positive oikiba mi masing lising ni pu ga ni thoi satuk tara ga ni pan oike anaba case hapselaga India ki apun ba case masing 3.29 crore yaukre Union Health Ministry ki matung ina pung kunmari da positive oikiba apun pa missing ki manong da Kerala khakta na lising kun ga mapan song kun ga ni thoi oiduna khwaide ki case masing hengat po oike pung kunmari asida mi chahung kuntra amaga siduna lebak asida COVID na si ki ba missing lakh mari lising ni pu yaukre pung kunmari asida hengat pa active case masing na lising manga sapun subna ahumne masi thara ka lebak asigi active case masing lakh mari henkre masi apun ba positive masing ki sada 1.23 ne Nagalamarom the club sing the candidate sing for khawda yawtanabo khona biyu nando luwang Mikhal maya the local clubs na candidate sing for khawda yawtanabo khona biyu club the club foina laisi and all Manipur United Club Organization amoko ki president Phairoijam nando luwang no phongdokhe wafam masi all Manipur United Club Organization amoko ki miyak makada kwa kaither hawam marak amadi mongsang ke dileba club tara ka matoi ki apunba organization amu ene leriba Singsu Road United Club Organization CRUCO gi an mapok montorom da atoi mithunglet oina sarok yaraduna mala phongdo ki bane Brightway Club kwa kaithe lamdong gi community hall pang thoki ba thorom madu da Phairoijam nando luwang na hai local club singa si mapangal kalhan tuna lekai leke adu ki miam gi kan ba thabak kya tawba matam oire lekai ki sakot thorang tona da bagi damak miam la mikhal tawduna khan ki member amate councilor ya ambada lekai miam na pamle pamong da thabak tawba ngamdre member amade councilor na aya mana thabak tawbada sendong amadi makoi ki politics ki akuba miak ta pandam thamlaga thabak tawbada ngasi ri lekai sakot pangamdre maramaduna candidate sing 18 chakhantana lekai lekai ki club sina mating laina thabak tawdan lekai doge miam ki nungaina ba hona kadabani club sina maikai dagi natragana sura pambo abada punchin ba asina lekai amaga ki marakta thopu wa thokya taisina bangamme local club sing ge apunba amalai trabadi ariba apunba club aduna kole pamba famsengda Thokpa wathok ayamba club sing aduna ningthina wari saduna asumaran laptop laga amadi khara handok khanjin tawndra ko warijin product na lagle mafam kaya local club sing apun organization kya lerakpa asina politics taw wasina makoi ki politics ki khudong chaba phangnana ba hona badal lekai ki biam nungsina handaba kya thokana ba ki masa koire RUCO gumba local club kya ki apun organization kya mafam ge natakana maikai ki oina leiba asina Manipur ki asowi isu kya ki dabak Miam na khongjang ama sangsil badasu local club sing apun ba organization sing da jam bathu hape local club sing ma pangal kalaba matam da amade politics ithil jawdana thabak tawra bade
Manipur si jamna thuna chakhut election me adu leirba local club amadi candidate MLA minister gi thabak phone tawbana club ki magun hantan ba kaya yaure masida marmora ga chumna thabak tawsirba club kaya busu miyamna lana wanna ba masaga mohelle club de club oina thabak tawrasi club sina mapangan kalaba matam da lengak pasingna tawriba bot pa thabak singa si tawbang hamloi tawribani abadi ina kara khun pasingna laira basing bi jamna hantana yengliba amadi lobi sinbi kaya bu tuhal liba si ngamloi tawribani Tharomadu the Bright Way Club ki convener perang them modun akanaba mithung len amade Singapore Road United Clubs organizing ki president Kipsen Aistam Tharomapu oike Tharomadu ga mari lena Bright Way Club ki akoi da usara ke asu thake loinana club taruk amasu nauna CRUC oda yaurake makatarak ba atop pau amadana Kerala da sahi tara kani thoi ki nupa masa ama Nipah virus na sire center ki expert team sing sanction kre Kerala da jamna tang da thok ba thodok ka state aduki Korikot leba private hospital amada sahi taragani thoige nupa masa ama Nipah virus infection lai kidre thodoga duga mari lena center ki expert team ama mafam adu da sanction kre anga adu private hospital adu da hairba Nipah virus infection asina narak padage hospital adu da laikan narak padage narak lai kidabani aire center ki expert team adu Kerala da thungki bagaloina hospital adu da satuna maduge subsaba investigation chathaba haukre aire Thobal district police na mi ahum heroin powder ga kona na fare Thauban district ki SP Jogesh Chandra Officer ki miyak makha dangarang Thauban district police commando Lilong police abadi nupi police jawba team amana ngarang nongtel Lilong idiga lambida miyoi amadagi sapon ke kulum doi da hablamba heroin powder singa kona na fare masigi matang da SP na phongdo ki badangarang nong pung mari rom tabada Lilong turel anbi ubak thong thong area da aina jada drug puthok pasin tawre haiba akang na paw ama phangwadagi arba police team asina Lilong idiga lambida asad dawuk abadi arak gari sing check tawda singni mong dalak pa miyo yama phagat ki bangon dagi sapon kep kuni thoi da hablam ba heroin powder sing phagat pa ngamkhe miyo yadogi maming MD Mujibur sahini fuga humdoi Lilong atau khong aning laikai dagene mapo hang pohong sathabada angobo masugi polero da lak pa miyo anina piram khi bani hai bakhang bangam khi loina da Lilong bazar ge oil pump manak dagi har ba miyo ani asi phagat pangam khe miyo ani adugi maming dainai hoi hauki sahi kun gamanga maproiba Heminsan Haukip More 1 number 2 amade Milan 2 boy sahi kun raga taret Apopa Jangpung 2 boy More 1 number 9 dagini ai bakhang bangam ke makoi hongki madakta makata pa case ambola kotuna register tawkre South China Sea the Singapore India Maritime Bilateral Exercise bang thokre hauki ba sahi khara gi mamang dagi India amasung Singapore lebak anina South China Sea da sangnai na pangthuk tun lakliba Singapore India Maritime Bilateral Exercise Sembex ki kunipan suba Edison ngasi lotion kre nomit homni chathadun lakiba Sembex as India ki navy na atopa laiba ki navy ka khusam naraga sangnai na nomit homni sumna chathaba khwaidagi sangba bilateral maritime exercise amane harba exercise asida India ki maikadagi guided missile destroyer INS Ranbijoy amri jahaz na pupa helicopter sing SSW Corvette INS Kiltan guided missile Corvette INS Kora amasung asama makal gi maritime patrol aircraft amasu sinake maraga sida housing hakima mang da phangki ba pawda Manipur da ngasi miyo chahung kon gani thoi COVID-19 positive oiba thena khre loina da laichat asigi miyo ani laikhre ngasi laikhida ba makoi ani tharaga COVID-19 na sian ke ba Manipur ge apun ba masing lesing ambaga sadre marfundrani pan yaukre aroi beta content sing asigi par oiba paw khara asigi ba pawdam jariba Manipur ken news YouTube channel amadi Facebook page asida yang biri ba punama pathaka sari channel asina top da kanara badi subscribe to be reverse and subscribe to be like and share to was go we gonna po amukana thakasari